Yo, garlic mixer khatana tana kangla gi anau food item singi mahok khanglabada ngauroi daw kanaw leibagi kangla Ahanbada ngasigi maroiba pauda egg is policy na Manipur amasung Thailand yauna lepakya gi marakta afaba mari thambang ngamlagani haina Manipur gi ningthau lesemba sana jawbana fongdokre Police personnel singna operation chathaba matamda mari leinaba singi niyom ngakna chathanaba Manipur gi DGP LM Khautena khangankre Chungamliu misigi achumba puthoknaba CM da memorandum pisinba lakpa rally police na thugaikre paumi ama yauna mioi tara asok apat nangkre Police na khuthang chara henba thinglubadagi thangmaibangi miyamna irang horakre lambi thingbagi khongjang changsinkre Amadi AR gi thongi mayokta moreban chathari miyamna AR gi camp question duna thamkre Kurumjari Times of Manipur nungthil gi pau meeting tabiri basingbu LUCHINGBI taram nokchari hojik pau sandongna pizari Manipur gi puarida ahanba oina Manipur gi ningthau lesemba sana jawba Thailand gi Surindra Rajavat University da pangthokpa ani suba hunik conference lising ani tara mapanda saruk yakre Faculty of Humanities and Social Science na sinduna The King's Philosophy and Innovation for Sustainable Local Development haiba hiramda numinini chumna chathagadaba thoram aduda saruk yakiba ningthau lesemba sana jawbana India gi egg is policy na Thailand yauna yumthangnariba lepak singi marakta hena naksinaba amadi nungsinaba purakpa ngamlagani Thailand amasung Manipur asi chahi cha kayagi mamangda ningthau panba ningtamba lepak oiduna laki lepak ani asigi chana thaknaba punsi mahing sawong sada amadi nat chanabi singda manaba kaya lay adubu laibak thibadi ningtamba lepak ama oibadagi kumja lising amaga chamapan nifuga mapanda bharata tinki adum oinabak Manipur asi ngasigi malemda masagi puari leizaba lepak ama oina lairi haiki Gender inequality gi issue amadi nupi angang gi mayokta chathaba crime singi matangda police force ta mathau toriba mioi singbu hena wakhal tahanabagi pandamda Manipur police amadi National Commission for Women sinduna nongmagi oiba gender sensitization program amangasi ahanba Manipur Rifles ki banquet hall da pangthokre Session mari thokna pangthokadaba thoramaduda saruk yakiba Manipur Police ki DGP LM Khaute IPS na lamda masigi nupi sing na loriba thodang sing aikoi khudingmakna khanglabasu nupi angangi mayokta chathaba miyot minegi thabakti ngasisu lepalaitri Police force ta mathau toriba singna mioi amagi yumda natraga mafam amada thiba humbagi thabak chathaba matamda court National Commission for Women Human Rights Commission amadi atai mari leinaba commission singna piriba niti niyom sing adu ngakna thabak taunaba honagadabani Miyamga hena marup mapang oiba moongda thabak tauba amadi nupi singa mari leinaba crime sing thigatpada hena section naba tangai fadaba lei amadi Manipur Police Service da nupi officer sing yaurakpa asi pukning thogatningai ni haiki Over the years in our country, as already highlighted in terms of abolition of, for example, sati, which is very predominant in traditional India society in the mainland, and then child marriages, female infanticide, so many things that you all are aware. The society has to undergo development, reformation, and changes over the years in a very gradual manner. Things cannot, deep-rooted tradition cannot just be changed. Ngasigi thoram aduga mari leinana National Commission for Women gi Senior Coordinator M Lilavati na leipaga sida matam gi oina ain kya semlabasu ngasi fauba nupi angangi mathakta chathaba miyot minai gi thabakti hanthaba leitri thaudok ama
थोकपा मतमदा थौदोक अदुबु अहानबा थेंगनगदोरिबा असि पुलिसनी मरम अदुना पुलिस फोर्सता मथौ तौरिबा सिंगना नीति नियम ngakpaga loinana yamna hai singna mathau tauba tangai fade haiki training of the police and action of the police enforcement roles, these are all towards the goal of achieving gender equality, and all of us in the society do also have to play our roles. No doubt that police have to play a very important role in this. Police have a very important role, but we individuals do. We also have a role at our own levels towards this prevention of the crimes against women. Tha singi tara nipanda chingnaningai oiba mawongda mapuroibagi mayumda kangkhal cheikhokta thorianduna laikhidrabi khaupungi duithanjengdagi ar chungamliu misigi achumba langla langjil puthou haibagi dabi tawduna semkhiba JSC na chief minister da memorandum pisinaba rele lakhiba miyam tear gas amadi smoke bombs chenaduna tankhaikhre thawdok adugi paw lawna honakhiba pawmi yauna khongjang changsinkhiba miyoi tara asok apan nangkhre ngasi ayuk pung tara rom tarakpa matamda JSC ki meeting makhada Langol Tarung Community Hall da miyam pullaba matung memorandum pisinanabagi damak chief minister gi banglo tamna rally lakhi rally edu thangmai ban sinam lekai yausilakpa matamda police na thatki police ki athingba adu namkhai duna rally chatnaba honabada maikai animakta muknakhe miyam gi irang adu henjilakpadagi police na tear gas cell amadi smoke bombs chenaduna miyam adu tankhai ki amadi asok apan nangki soklaba sing rims amadi Caesar hospital la laikanari khongjang adu da saruk yakiba JSC ki members su oiriba Rongmai Naga Student Organization Manipur gi General Secretary Jantui Panmaina miyam na democratic oiba mongda khongjang changsin bada police na smoke bomb amadi tear gas chenaduna tankhai gi thong asi yaningde misi asigi matangda chief minister unaduna memorandum pisinaba appointment launanaba honarakpa numit mari nirom sure adubu ngasi fawba appointment fangdri misi asigi chapsaba langla langjil atuba matamda puthok trabadi makhatana JSC na miyam galoina na national highway lambi thingba yauna national project singsu thingbagi khongjang ngasidagi changsilagani haiki government na ekoi gi chanupi gi mi hatsida pungning changna fair justice to PBU athuba matam da haina ekoi apes rally ekoi gi protest maksunate dubu mayam da ekoi kholaw lawjabani ekoi memoriam sida ekoi mi hat pa sibu matik chaba ekoi law of the land law of the government law of the country gi matung ina legal gi process taruga dandi PBU haibni charge sheet file to bio athuba matam da 302 IPC section se panbiu haibni adusu pibi dre rim smoke da moina keno to ren phaji laga thambire aikoi hojik se yad aikoi na hairi ba kholau se ta draga di aikoi wrong mai community na aikoi gi laiba national highway se aikoi without any ultimatum indefinite hojik te aikoi immediately aikoi hojik tawrani hojik pau gi marak thatna tenba break amatang nominasi Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 AM to 3 PM. Interview will be held on 27th August 2019 at 2:30 PM. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi maho khangla bada ngauroi do kana bu lei bi
Steel, a product of German quality and innovation. Manipur Ahanba Oina Steel Company ki authorized dealer KD Enterprises ta gasoline, electric amadi battery ki khuthang da chalaiba yaraba outdoor power tools khudingmak phangbiragani. Hairiba singdudi cut-off machine, mist blower, petrol lawn mowers, handheld blowers, brush cutter, chainsaw, art auger, high pressure washer cleaners, battery head steamer, cordless shrub shears, intercultivator, power weeder, power tiller, the steel cordless pole pruners. For more details, please contact KD Enterprises, Changangai Uchekon, Tidim Road Airport, Imphal West. Mobile number 961-260-7378 natraga 700-562-3082. Ekoi email kdenterprises2019uchekon@gmail.com. Loan available only for power tiller. Break matungda makataba pau pizari. Chingnaningai oiba misida laikhidrabi mahairoi baby sanagi langla langjil khangalu haina taksiladuna JAC amasung miyamna khongjang changsinba leptri. Ngasi thangmai banda miyamna chara henbagi khongjang changsilingai police ki kangbuna thugaikre. Thaudok adugi mayokta ngasi nungthil pung ama makhai taba matamdagi thangmai bangi manung gi mafam ayambada lambi thingbagi khongjang changsinkre. Miyamna lambida uwa faijinduna amadi tayar mai thabagi thabak chathari. Nakalamaromda laikhidrabi baby sanagi achumba langla langjil putho haiba davi tauduna ngasi su sekmai ima kaithelda kaithel phambi ima ivel singna wakat mifam chathakre ngasi gi wakat mifam aduda baby sanagi achumba royal putho maheroida aki akhang pibigano justice for baby sna haibana chingba placard ke yasenaki ngasi gi wakat mifam aduda saruk yakhiba irungbam ongbi purnimasina baby sanagi mihat asigi matangda lengakna tumina lesinba yaningde tha henjilaklaba fauba achumba langla langjil puthok ngamdaba asi yamna laibak thibani athuba matamda mihat asigi chapchaba wayal miyamda puthou JAC na changsilakba khongjang khudimak sekmai kaithel fambi ima singna chapchana mayok yagani haiki misi asibu ngasi fawa tha ama phadila fawa langla langjing puthok pidaba asigi damak akhoina pendaba laibadagi akhoi phamjabani maramaduna akhoigi laiba asida Manipur asida lairiba khoigi sarkar asina ngasi phawa makhoi tawge haibda ngamba thabak adubu tawdana laibasigi damakta sarkar gi maigaida pendaba kaya le Indo Myanmar border town more the leva tongan ba kuki CSO labor union amadi tongan ba mioi kyana saugaladuna kaukiba pung nifunipan gi ban ngasi nini suban numita ban saugatpa nupa nupi kaya ama lambida tholaktuna akan mamongda protest tawkre More ki akoi bada leva tongan malambi singda ban saugat pamioi kyana makhal khuding maki lambida Assam rifle lakpada chadhandana ba haiduna athingba thamkre amadi More police station mamangda ban saugat pamiamna protest atharingai More da leva nifum doi suba Assam rifle commandant LUCHINGBI team amana lambida lakpa ubadagi ban saugat pamioi singna akan mamongda athingba piduna chadhan khide amadi Assam rifle gi mathakta yaningda ba utuna go back More Assam rifle haina kholau kaya ma lausinduna namduna halanki Masigi matungda ban asigi maru oiriba gate number 1 da leba nifum doi suba Assam rifle post tamna chatuna air post mamangda nupi nupa kayana koshinduna post asigi gate wangmada duty tawramba air personnel sing makhoigi kem manungda changhanki amadi khoisau naraba miyamna air gate mamangda tire amadi uwa kaya baishillaga mai thaduna go back Assam rifle haina kholau kaya lauduna protest chathaki amadi air cam adugi sentry post agi air personnel singna mobile phone da camera kaplakpadagi ban saugatpa miyamna camera kappa yaroi haiduna athingba phawba piki air personnel khara post tamna lakpa ubadagi nupa nupi kayana athingba piduna changba yaroi haiduna air personnel sing adu air gi IB cam phawba amuk mayam changduna halanki Amaromda ban nasigi matangda ngasi More police ki IB da IG Jayantana luchinglaga ban sogatpa tongan ba loop singi mifam ama pangthoktuna wari sanakre adubu haujik phawbagi oina yasnabagi mami tadri Tripura da leiriba maitai gi laisang amadi athoba singi mitam singna mafam aduda khundaduna leiriba maitai singi achouba mafam ama kanduna thamhori hiramasida Tom TV gi akhanaba paudam ama matam amada maitaina takhel haina khangnaramba Tripura state ka Manipur ga leinaramba mari manghandana ngasisu Tripura da khundaduna leikraba maitai miyamna maitai aikhoigi mafam ama kannaba honari haina Tripura ge amata ngairaba chayol ge oina phongba Manipuri paukse marupki
एसोसिएट एडिटर आर.के. तरुणजीतना फोंदोरकले महाकना मखा ताना फोंदोरकपदा त्रिपुरा की कोनुंग ओइरिबा अगरतला सिटी मयोन असिमक्तदा इबुदौ पाखंगबा लाई पुथिबा राधा मांडप सना सही अहुम लोइनना मणिपुर की अथौबा पौना ब्रजबासी अमदी लमयानबा नेता इराबोट की मितम थमले बना मालीपुर ए रोड अगरतलादा लेरिबा इबुदौ पाखंगबगी लाइसंग असे त्रिपुरादा महारानी ओइकिबी मैतै निंगोल महारानी रत्ना मंजूरीना सारंबने लाइफम से हाना धलेश्वर लेरमे लाइसंग असिगी गेटा लाइनिंगथौ पाखंबगी लाइफमने हाइना मथक्ता थारगा मखादा पगला देवतार मंदिर हाइना थारी उमंग लाइदी माइबीसिंगना लाइपाउ पीबदा ngौरी फैरी तवी हाइदुना अंगाउबा लाइने हाइना मयांगसिंगना खनबदगे पगला थोनबने हाइने लाइफम असिदा मैतैदगे मयांग बेंगालीसिंगना हेना लाइ असिबु थाजना खुरुमनरे धलेश्वर अगरतलादा लैबा सना सही अहुमगे खुबम श्राइन असे महाकी सारोन सुरोना लातुना ngasi फाउबा इरात पूजा तौदुना थमले सना सही अहुम असे ममागी पिबुकनुंगदा सही अहुम लैरमी हाइदुना सना सही अहुम हाइबने निंगथौ सरजित की मसाने महाकी असिंगबा ममिंग नरेंद्रजीत राजकुमार कौई कुमजा 1995 दा सिपोई मिटिनी लांदा ब्रिटिश की मायोक्ता लुचिंगबो ओइना लेपम्मे धलेश्वरदा लैबा महाकी खुबमदा महाकना सिजिनरंबा लानफी मोइबुंग खारमना चिंगबा अमसुंग फितरा मरी सांगबा जन्मकुथि ngasisu ngak senbaga loinana iratuna thamli अभोइनागर अगरतलादा लाई पुथिबगी खुबम अमसु लै पुथिबा लाई असे निंगथोरल मतमदा कावाबोंदगी पुरकपने खुबम असिबु त्रिपुरा लैंगाकना मसक खंबिबदगे सेंगत सागतपिदुना सही 30 रोमगी मतुंग कुमजा 2002 दगे मणिपुर की रिफॉर्म संस्थान उकलगा खुसमनरगा लाई हराउबगी थोरम ngasi फाव पांगथोकले मफम असिमक्तदा लाई पुथिबगी ममांग थंगबा सरुक्ता लाइबुंग असिगी वांगमदा अथौबा पौना ब्रजबासिगी मितम अमसु खिंदुना लैरी असिदा सुनतना धलेश्वरदा लमयानबा इराबोट की मितम अमसु खिंदुना थमले त्रिपुरा की मैतैसिंगना खुंदाबा मफम गौरानागौरदा अथौबा पौना ब्रजबासिगी मितम अमा अमदी धर्मनगर लालसिंगमुरा अमदी दुर्गानगरदा लमयानबा नेता इराबोट की मितम सिंह खिंदुना थमले मखातानसु मणिपुर की अथौबा मेजर सोंगथामियागी अरोइबा याहिब तानखिबा मफमनि हाइना थाजनरिबा नारायण खामरदा लैबा अथौबासिगी खुबमदा अथौबासिगी मितम अमा खिन्नबगे थौरांग पाइखत हौरी असिगुम्बा त्रिपुरा की मैतैसिंगना मणिपुर की वांगमदा खुंदाजरबसु मैतै फुरुप असिगिदमक मफम अमा कन्नब होनजरिबा असिदा मणिपुर लैंगांगनसु त्रिपुरा लैंगाका अफबा मरी थंबिदुना मैतै फुरुप असिगिदमक अमदी त्रिपुरा मैतैसिंगिदमक मफम अमा कन्जबा ngamnaba होनहनिंगबगे अपाम्बा अमदी त्रिपुरादा लाकबा मैतै इसिलिनाउसिंगिदा खुदोंचानबगिदमक गेस्ट हाउस अमसु मणिपुर लैंगाकना सेंगत सागतहनिंगबगे अपाम्बा आर.के. तरुणजीतना फोंदोरकले मणिपुर भवन असिदी त्रिपुरा की तमक त्रिपुरा प्रजा की तमक मणिपुर भवन सागदबा नते मणिपुर भवन सागदबसिदि मणिपुर की कांगू सिदा ओजायंगसी सिदा लेंगैबा मणिपुर की मीडिया को होइदे कल्चर ट्रुप को होइदे स्टूडेंट्स महेलो सिंगी ट्रुप को होइदे मखोन सिदा लागा मतम निमित खरनी स्टडी टूर बोदे जहाब होइदे लाकदोसे कदाय लिगनी अदि मखोय की तमक मणिपुर भवन साबिउ आई अखोय की तसेंना अखोयना डिमांड तपम थोप नत्तिसे मणिपुर ने डिमांड तपम लमदम असिगी इनखलक्लिबा नाहासिंगना यामना पामना थौनरिबा टू व्हीलर बाइक सिंगदा कंपनीना पालकपा साइलेंसर लौथोकलगा अहौबा मखोल थोकपा साइलेंसर सिंग पानसिंदुना थौबना लंबी चलिबा मियामदा खुदोंचादबा कया थोकलिबा असिगी मायोक्ता पुलिसना लौखलकपा खोंथांगी सरुक अमा ओइना सिंगजमई पुलिसना ngarang अहौबा मखोल थोकपा साइलेंसर सिंग पानबा गाड़ी मचा सिंग फागतख्रे पुलिसना फागलबा गाड़ी सिंग अदुदगी साइलेंसर सिंग लौथोकहलगा मतुंग रोलरना तखाइरगा मंगनख्रे तरा सुबा सिराराखोंग हथई फनित चिली फेस्टिवल गसी उरखुल डिस्ट्रिक्ट की सिराराखोंग विलेज हौदोखरे था असिगी कुनगमरी फाउबा चथगदबा फेस्टिवल अदुदा चीफ गेस्ट ओइना सरुक याखिबा उरखुल डिस्ट्रिक्ट की डीसी जोसेफ पाउलिन कामसोना हथई हाइना खंगनरिबा मोरोक मखल असि मसक फजबता नतना कैल्शियम अमदी विटामिन की चांग यामना याउबा मोरोक मखल अमनी ngasi hairiba morok makhal asina urkhul district amadi sirarakhong village pu saktakli maramaduna khul asigi lomi singna morok makhal asi marangkaina puthoktuna manipur khakta natana malemgi atai mafam singda fanghanduna hena saktak nanaba hotnasi haiki festival asida hathai moroki stall kaya hangduna miyamna morok makhal asi marangkaina fanghalli था असिगी तरा निपान की अयुकी पुंग मपन मखाइरोम ताबा मतमदा इम्फाल मोरे लंबी परिंगी खोंखांगदा गी मफम खंगद्र मांगखिबा इरम सिफाई अवांग लेकाइदगी अमोम उत्तमजित चही कुनगा निपान अपोकपा लेखिद्रबा तिकेंद्रजित ngasi फाउबा थीबा खंगद्र लेरी
Panba yabadi utamjit numit aduda Maruti van amada tongduna Moredagi Imphal tamna lakpada Khongkhang yorakpada matamda urine pass taunaba lambigi mataida leplingai khangaudana lokta tasinkhibani. Paugi maraktatna amuka suhana break amatang lauzari. Napi singnang hoba mafam sing matam changhandana sengdokpa aduda sunatana singkup sana kaplaba napina lebak lehok su phagat hanba yare achauba sanabungi napi changmanana kakpagi damak waningai leitre sijinabiu grass cutter amadi mulcher awaimal pungda lupa lising amaga chamga contact tobiu Manipur Farm Houtal near Sainik School Impal Manipur ki labuk sing sangalasi chahi chupa. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity galoina na khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo. Akupa marol gi damak lamjingba jewelry da lengsinbirau. Lamjingba Jewelry. Good quality is our priority. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11. Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440 Break ki matungda mayam go mukana taram na ukchari makataba pau pijari. Industrial Estate Tagil Pata Lairiba MS Ranjoy Plastic na puthokpa potlam kaya malemda lairiba company amatana lobang amdaba mongda chahi yankhai warranty pi bagaloina na thabak phangdriba naha yankhai romda hingbagi lambi piri. Hiram masida Tom TV gi akhanaba paudam ama phangbigani. Awang nungpok Bharata ahanba oina fiberglass sisinaduna miyoibana hingbada changdraba yadraba polam sing yauna atay atopa polam kaya puthokliba Imphal West District ke Industrial Estate Tagil Pata Lairiba MS Ranjoy Plastic Industry na lamdam masigi thabak phangdriba lairik laisu hairiba naha yankhairom thabak piduna hingbagi punsi lambi sembada asogo mateng piri. MS Ranjoy Plastic Industries ke proprietor oiriba Yaripok Yamemdage Kumanthem Ratan Kumar kumja lisingani kunda Tagil da lairiba Chipeta PG Diploma in Plastic Processing loiriba matung sinpamasi pairakibane. Manipur lengakna Industrial Estate Tagil Pata workset piduna hauzik mafam masida fiber gi thong thonau dustbin loktak pata sijinariba hi motorboat safety tank toilet plastic water storage tank sculpture amadi portrait na chingba kaya saduna ngasi asobo mai pak pasini ama oiba ngamlakli industry asida puthokliba thoibi amadi lily water syntax miyamna yamna pamna khraba matung ngasi fiber glass ki thong thonau safety tank sing asi miyamna hena pamna rakli madugi mathakta hairiba polam sing asi malem gi atopa company singna amukta tawdaba mawngda sahi yankhai gi warranty supiri Sinpham masida mai pakna khong thangjilakliba Ranjoy Plastic Industry gi proprietor Kumanthem Ratan Kumar na mahakna sangsilakliba khongjang asida Manipur lengakna startup program gi makhada handak sahi khak revenue stage da selection di tobire adubu senpham amatadi phangba leitri industry asi toan ba bank sing dagi loan lawraga chalaiba horakhibani haiba wafum kaya phongdorakhi तसेंगना हौजी फाउदा गवर्नमेंट की साइडगी हाइसे गवर्नमेंट दगी अखोइना फंगजबा हाइतारे गवर्नमेंट की वर्कशॉप हाइतारे गवर्नमेंट वर्कशॉप खितंग चावबा अमा अखोइदा एलो तौबिरे थबक तौबा नुंगाइनबा अदुगा फाइनेंशियल की साइडगी दि गवर्नमेंट की साइड हौजी फाउबगी दि कोई फंगबा लेजद्रि अदुबु स्टार्टअप की सेकेंड फेज की ओइना दि रेवेन्यू स्टेज दा अखोइ मोइना सेलेक्ट तौबिरे प्लानिंग डिपार्टमेंट ना तौरगा अदो हौजी फाउबा मदुगी कानाबदि फंगबदि लेत्रि अदुबु सोइदना पिरकनी हाबि थाजबदि लै अदुगा अखोइना बैंक की ओइरगदि तसेंगना हौजी फाउदा नेट फी ना अखोइदा ताम लोन खरा मतेंग पांगबिरे मणिपुर रूरल बैंक सु अदुम मतेंग पांगबिरे सिंडिकेट बैंक ना मतेंग खरा पांगबिरे सीसी
लोन हाई तारे अदुना ngसाigi lairiba unit se akoina matam kharagi matungda government na phadana lairiba unit se akoigi lairiba problem jingi solve tawbiragadi akoi mi chani ma chahum ma natraga changwa amadi soidana athuba matamda akoi thabak piba ngamgane thajabadi thamjari lamdam asida tanatana yumthangnariba Nagaland yauna atopa state singdasu fiberglass na puthokpa polam singi demand kya torpa leire tasengnamak sinpham asi mapalomdagi pusilakpa quality control tawdaba haksang soningai oiba plastic na saba polam singa sina lamdam asigi kaithel khudum chan khidanaba amasung afaba polam sing phanganabagi pandamda thabak paikhali haiki tasengmadi technically ngasagi akoina graduation loira matungda CPET post graduate tawon tamna technically tawra matungda ngasai Manipur da lairiba khoigi plastic ki item jing maruina employer oira pam haitare akoina ngasagi employee mi akoigi thabak phangdaba mayam ji problem ji solve tawnaba honabada matiang khara pangnaba maruina Manipur da phangiba ngasagi akoigi outside tagi laiba maruina mainly Myanmar dagi laiba plastic singche masi si tachengna akoina quality si maintain tawdaba haitare aduna mainly plastic ki oina ngasagi unit ama set up tawu pamjarak bahai tare adudagi tawjarakhim awang longpok bart ke matoi leba adugum laba lamdam masigi ta end leba industrial estate manung da chalai riba ranjoi plastic industry na ngasi lamdam masida tongan tongan ba fiber glass item sing nuebi khuna na sin nariba safety tank thong naw amadi hi singba polam kaya skap sana singba kaya ama puthok tuna ngasi di lamdam masi semilonda achoba ahong mo piri loina ranjoi plastic industry na lamdam masigi thawak phangdiba na nifu yang khairom ranjoi plastic industry na thawak piduna lamdam masigi semilonda anoba khongsil lama lahan na hon hori Times of Manipur gi damakta pawdam jariba video journalist mongyam masang legi loina damendro wangkemcha industrial estate tie and part Thobal District Police ki SP Dr. S. Ibomcha gi meeting makhada Thobal District Police Nupi Police amadi Commando gi apunba kangbu da ngasi ayuk pung 3:30 rom taba matamda sanga yumpham mamang lekai part 1 gi akoiba mafam singda thibu umagi thabak chathabada miyoi ama number 4 gram Taramanga sel oina lupa lising humpuga chaungaga marfudaraga konana faraba miyoi edu lekai adumaktadagi Hisbur Rahman atopa mingna wangmen ibothem chahi kuntraga manga apokpa MD Tamijur kawi fagalaba polam sing aduga loinana miyoi edu Thobal Police ta khusin nakhre hairi Lilong Athaukhong Khongkharong Lampaki 100 kV transformer asi matamga chanaba mawongda sembi duna prepaid system gi khudong chaba consumer singda athubada fanghandrabadi development committee Athaukhong DCA na yamna ngakpa khongthang ama lokhatlagani haina fongdorakli Hiramasigi matangda ngasi Lilong Athaukhongda pangthokhiba paugi mifam amada DCA gi secretary MD Helaludina tha asigi kunda Athaukhong 100 kV transformer asi consumer singna electric bill thi de haina mai kakhiba asi department gi oinadi yamna ikai ningai ni Kumja lising amaga chamapan marfugani thoigi February ahumda 25 kV gi transformer ama install tawraklaga mathang upgrade tawraklaga ngasidi 100 kV yorakpani Consumer singna may matik chana ngandre mapum phana may ngalhanbiu matik chaba post wire PBU aikoi matam chana bill thizage haina mari leinaba singda kayarak haizarabasu ngasi phawba thabakta onthok pidana leiri masigi mathakta consumer singda ngasi phawba electric bill matam chana PBD haina wakatladuna mahak na hai Chahi ani gi manungda khun leikai gi dukan singda bill thambirami masina maram oiraga consumer singda yamna awaba chaitheng kaya piduna lakli Consumer singna prepaid system chana hanbiu haina su kayarak haijakhiba leire adubu ngasi fawba thabakta onthokna leiri Consumer singi oinadi matam chana wire post PBU amadi prepaid system chana hanbiu haiduna diu leiba senfam sing yanaba amagi matung ina thidok jagani amaromda transformer asigi oina consumer chama kun mangarom leiribani haike matamda post amadi wire prepaid system Masih ikut ya tu hong tidak cakap nantiu, madugi matungda, lehau riba diu amount je negotiable amount nama dari department ke jana benda, ikut consumer sing dagi, collection tahu raga pasati na bukan lagi, kali aku mathabu ini untuk pida betar raga di, ikut tu hong dah tinggi ba, high speed wire sing se, development committee tu hong nalu singaga, wire je pun nalu thuk seraga, department dah sarian. Ana layeng sangi akoiba mafam sing lu nana thamnabagi wakhalonda Imphal East District Police amadi Janims Authority ani khusam naduna ngasi Manipur lenga ki amatangairaba Medical College amadi Hospital oiriba Janims ki akoibada lamtu sit sengkre
ngasi ayuk pangthokiba lamtu sit sengbagi thoram aduda district police asigi personnel amadi Janims ki staff singna saruk yakhi. Apunba Artist Association gi chahi asigi oina nauna puthokadaba subang lila sana matungi mahorat ngasi lila party asigi office da pangthokre ngasi gi malemda lairiba thawai panba jiba khudimak miyoiba amagum hingba pami haiba paujel puriba sumang lila asi lai hemantana evening aduga lamjing lamtakpana saknairaba lilaroi kakching biramangol amadi guna saramane. ngasi mayang langjing gram panchayat ki manung chana laiba ward number 2 gi akoiba mafam singda lu nanba lamdam ama oihanaba gi pandamda paksana lamtu sengbagi thoramga loinana u chara sing thakre thoram aduda ward adugi member koizam pahari amadi ward asigi manung chana laiba Mana Hingkol Youth Development Association SKYC Kameng Saval amadi khun ani asida laiba yumthong khudingdagi miyoi sing thoraktuna saruk yakhi Ward member Koizam Paharina Ward asida yumnak chamaga yankhairom lai adubu yumnak kundadi hena sanitary toilet laitri masi mari lainaba department singna yengsinbiu haike wala yuwa matam asigi yengaga akoina Green Manipur haibagi makhada akoi ngasigi uchar thabagi amadi lamtum sengbagi thabak asi akoi tawjabani akoi gi sanitary tin chaba loichanjagani haikibadu akoi gi ward sidadi hauji kana bu ifang phangdawa yumnak chamaga nifu yankhai leibachida yumnak kunmuktigi hena leitaba aduna akoi hujik khongham ba kano tawasi yamna maroiba id phi kharaga haibadi leijadabrina saba khotpa ngamjadabrina sigi phibam da lairi masi Manipur government gi makhadagi angtang Manipur government yengbiduna akoi gi ward asibu khongham khlamba amadi kano tawa lehendaba mapan lehendaba haibagi pandamdachu akoi thamjage khalli Hauze amuk sanabagi pau fangbigani. China da pangthokiba World Police Mid-Fire Game da boxing gi KG 48 ki kanglupta gold medal lawrakhrabi Waikhong dagi Yengkhom Sanderani ngasi Imphal da thunglakre Mahak na ngasi Imphal gi airport ta thunglakhibaga mahak ki imung manung amadi sanaroi kiana harau tayamna okpaga loinana China da khogi pukning thogatkre Sanderani na hai mahak na mai pakpagi credit asi mahak pu takpi tambiraba oja sing amadi imung manung gi miyoi singda piningi makha tana lamdam asi gi mai purakna ba Olympian ama oining baga loinana kumja lisingani kunda pangthokadoriba World Championship tasu saruk yaba ngamnaba honagani haike China da khogi World Police Mid-Fire Game haidana asida ai goal lawjare adugi ai hojik thoksarakpane aduga ai gi credit haraga de ai amakakta di piningte oza ai hek tambirakba aham boina singchin birakpa de ai oza ibomcha chingchin bire adi matungda oza lilin ade oza khoibi ade oza suchan mem hambi ma'am yam gare adu ai oza ma'am da amakakta di piba ngamjaroge ai yam harawi khangaude mitagi pi tagi basu khangaude yam nungai harawi aduga ai matungdusu sidagi henba atopa competition achauchauba chalaga ai mai pakpa oirake akoigi Manipur gi iramdambi amadi India gi mingche prokpa ngambo oijake ngasi ayuk phone khiba Manipur gi pauche singda kari kari maroi ba pau yaw khibagi haibado mayam punamung tang khangminasi Lamjingba Times Cabinet Mifom Pokso Special Court Mari Linkhatpagi Ayaba Pikre Manipur Helicopter Service Nauna Hodokre Fact Encounter Personnel Mari Court Karakna Bakhangan Kre India Lenga Ki Khongthal Thoning Deba Thogok Thokringai Manipur Lenga Nasu Yengshin Biu CCSK Sangai Express Chief Minister na Heli Service relaunch Tokre Jiri Lambigi Barak Area Fibam Tadre Edit Kales Mari Government Election Kre Pongno Fom Directorate of Environment gi Ming Hongba Edit Kales Mari Government Election Bada Cabinet Ayaba Pikre Matam khara let duraba Manipur Heli Service amuk hokre Imphal Airport ta lupa koti satruk jangna anoba runway sengbat lagani Chief Minister Manipur gi integrity da akai ba piba yaroi CCSK NPF ki lusing basingda RN Ravi unakre Naharol gi thogdang Matam khara let duraba Heli Service Chief Minister na relaunch tawkre Tourist ki purpose ta city tour toning basing lupa lising ani gi ticket ta khudong saba phangana bahonari Chief Minister Pokso gi special court mari likhatpada cabinet na ayaba pikre Immovable property sing transfer tawda committee gi ayaba lawgudabne haiba order court na state tawkre
Health Minister na Ukrul District Hospital da DEIC amasung Palliative Care Unit hangdokre. Huyen Lanpao, Adet College Mari, Government ki full-fledged college oina lokshin bada cabinet na ayaba pikre. Lengak na semba committee gi ayaba yaudana lam leiba yon ba yaroi haikiba order court na sanahan kidre. Pistok ki solution purak na bahona bada Manipur sokpi rakano CCSK. Chief Minister na heli service relaunch tokre. Bebishana misi suicide oibra natraga oidabra haibagi matang da affidavit pikhalang na bakhangan kre. Sana leiba Manipur State Sine Policy ayaba pikre. Adet College Mari, Lengak ki college oina lokshin ba yakre. Matam khara lep duraba helicopter service amuk hana hogokre. Imphal Mandalay flight service leiragani. Isel Express, Imphal International Airport ta Manipur heli service amuk hana hangokre. Imphal Mandalay, Imphal Dibrugarh flight service atuba matam da hogoklagani. Ministry na ayaba pirakle. Chief Minister Manipur da zai ina naba miyoi masing chama gumputuruk sure. Ngakthong na bahidak yanthokre. Iraiba More da pung nifun gi ban hokre Assam Rifles na Sentry Post oina sizinaba ama miyam na tugaikre. Manipur da matam khara lep duraba heli service ngarang dagi amuk hana hokre. Manipur da zai gi laina paksana sandorokle. Aroibada maroiba pau amuka na pizari. Ek is policy na Manipur amasung Thailand yauna lepakiyagi marakta afaba mari thambak ngamlagani haina Manipur gi ningthau lesemba sana zawbana phongdokre. Police personnel singna operation chathaba matamda mari leinaba singi niyom ngakna chathanaba Manipur gi DGP LM Khautena khangankre. R Chungamliu misigi achumba puthoknaba CM da memorandum pisinba lakpa relay police na thugaikre paumi ama yauna miyoi tara asokapan nangkre. Tinglubadagi thangwaibangi miyamna irang horakre lambi thingbagi khongjang changsinkre. Amadi AR gi thawongi mayokta more ban chathari miyamna AR gi kem question duna thamkre. Hawziki oinadi Times of Manipur nungthilgi pau matang asida loshinjare miding tabiri basingbu amukana khurumjari.